Kongbada Leiba Standard College da Phamung Rom Leiba Covid Care Center ama Ngasi Chief Minister N.Biren hangdokare Covid naraba mioising sibagi chang wanglibasi Covid khaktna maram oiraga siba nate anaba kayaga punsinkhiba morbilities na maram oiraga leikhidaba kayasuni haina Chief Minister N.Biren phongdokhare Wapham asi Standard College da hangdokpa Covid Care Center ama hangdokpa mari lenana paumi singuna ba mada phongdokhibani Chaorakna Phamung Rom leikhidaba Covid Care Center adu hangdokpa thoramaduda Rajya Sabha MP Leishemba Sanajaoba Agriculture Minister O.Lukhoi Advisor to CM Health Dr.S.Ranjan Kayaga MLA L.Sushindro MLA L.Sushindro Imphal ke Daksha P.Bimola Health Services ke Director Dr.K.Rajo yauna mioising ke Oxygen concentrator support yauba center adu gi fibam su changduni yengsingke Mafamadu da duty tagadaba doctor nurse paramedical staff singaunaduna center adu da lakpa patient sing ningthina seba tawina bu wafam sing thamke center adu miyam da khusinabaga loinana Chief Minister N.Biren makataraduna Covid ke waina layang naba mafam hengar hanba amade phamung masing hengar handuna ningthina layang naba lainga gasina paikhatpa thauram amagi manung chana ngasi mafam asida center se hangdokpane ICU masing hengar halle loinana ventilator su masing hengar halle Thama romgi matungda Covid laksin mangamlagani haibagi thazaba leire Covid ki matam asidade doctor amade nurse singna thawai yauna honabiyo made anaba singasi ningthina laying biyo Karigumba ningthina thabak tawdaba yaurabadi hakchinna lawbaga loinana akanma midiyang changani haiba wafam phongdokhi Covid na naba ngata na taba mogi medical terminology da comorbidity hai anaba laina mayam punsan laga hanise akhoi cancer naraga leibugumba diabetes naraga leibugumba heart naraga leibugumba kidney dialysis taraga leibugumba adugumadu da tangthan badda madu da problem hoibani aduna akhoi huja aduna ne akhoi ICU machine hankala leise maram di sigi laina sigi sumane multiple over comorbidity sugumba leiba anaba si oxygen drakar lei ventilator support aduna ne akhoi machine hankala la ngasi akhoi 100 ki meada ngasi launch tawriba janims ta aduga ate jaga da hankala leiba Vaccination ki matangda tom TV na hangba wahang amagi paukhumda Chief Minister N.Biren kanagumba kharana hidak kapthoknabagi matangda miyamda lana uhanaba kan honare masida natana miyamda kihanaba amade nataba sandokpa fagi gi type ta sandokpa yauriba silaibak thibane miyamda lana sandokpa sing fagalabane hauzik kapliba hidaga se malem gi oina scientific oiraba amade medical proof oiraba hidakne mak masasu kaplibane hauzik hidak kapnabagi miyoi kya tholakpagi chang yamna wangle hauzik pawbi oina lak taruk hena hidak kapkre Aikoi isa na hakchina lauduna laina ase thengna minasi haiki rumor phagi gi type ta karida yam sandor ko yawe adu government na masi matam gi moida khoi phanayam se phagalabani adu gumba mayam da panic piba kihanba nataba sandokpa sahi ani da siena hairamba amma toramba simasi gi hidak si internationally scientifically medically proved to kanda yari har kana kapine akoi kapina akoi kape sai da kaim napte iru jadar din napi ko ke no napi gain to iru jadar din apne do iru jathoga uladi phadam ni moido